ꯃꯪꯂꯥꯟꯒꯤ ꯃꯇꯧꯒꯨꯝ ꯌꯧꯔꯛꯂꯦ ꯄꯤꯔꯛ ꯇꯥꯔꯤꯕ ꯅꯣꯡꯖꯨꯗ ꯎꯈꯤꯕ ꯃꯥꯏꯊꯣꯡꯗꯣ ꯇꯥꯈꯤꯕꯔ ꯈꯣꯟꯖꯦꯜꯗꯣ ꯑꯍꯤꯡꯅꯁꯨ ꯑꯣꯠꯂꯔꯤ ꯅꯤꯡꯁꯤꯡꯍꯜꯂꯤ ꯊꯃꯣꯏꯁꯤꯗ 자 tombi 바보 nangi hantaki crossna sahi kaya oigadoriba 바보 자히 아니 ꯈꯛꯇꯅꯦ pugadaba napona saidi surabro chitha nandani munne yengjellu ꯍꯣꯏ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯍꯟꯕꯤꯔꯦ hale hale yare yare thamo thamo ꯅꯪꯒꯤꯅ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯕ ꯑꯌꯥꯝꯕ ꯂꯣꯏ ꯁꯨꯔꯤ ꯏꯅꯝꯃ achaubadubu cha tombigi ticket tu porabro chatoijina hayeng pung kayagi flight ni hagine ꯄꯥꯕꯨꯡ ꯄꯨꯡ 8 ꯃꯈꯥꯏꯒꯤ ꯐ꯭ꯂꯥꯏꯠꯅꯦ ꯇꯤꯀꯦꯠꯄꯨꯗꯤ ꯗꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯄꯥꯏꯔꯛꯑꯅꯤꯅ ꯍꯥꯏꯔꯝꯃꯦ fare fare ꯄꯥꯕꯨꯡ ꯍꯟꯕꯤꯔꯝꯃꯦꯅ hale hale atombadubu dukan sakhibro ꯍꯣꯏ ꯆꯠꯈꯤꯕꯅꯦ ꯄꯥꯕꯨꯡ ꯂꯝꯕꯤꯗ ꯇꯦꯟꯕ ꯊꯦꯡꯅꯩ ꯑꯇꯣꯝꯕꯗꯣ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯗꯨꯀꯥꯟ ꯆꯥꯡ ꯅꯥꯏꯅ ꯊꯣꯛꯂꯛꯇꯦ ꯍꯥꯏꯗ ꯄꯥꯕꯨꯡ ꯑꯩꯗꯤ ꯈꯪꯗꯤꯌꯦ ꯑꯩꯉꯣꯟꯗꯗꯤ ꯗꯨꯀꯥꯟꯗ ꯆꯠꯅꯤ ꯑꯗꯨꯝ ꯍꯥꯏꯅ ꯐꯔꯦ ꯐꯔꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯗꯨꯀꯥꯟ ꯆꯠꯂꯤ ꯍꯥꯏꯔꯒ ꯀꯔꯝꯕ ꯗꯨꯀꯥꯟꯗꯅꯣ ꯃꯥ ꯆꯠꯂꯤꯁꯦ ꯅꯨꯡꯉꯥꯏꯅꯤꯕ ꯃꯥ ꯍꯣꯔꯦꯟꯗꯤ ꯅꯆꯟꯒꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯖꯜꯂꯨ ꯅꯆꯦꯒ ꯅꯈꯣꯏꯅꯤꯅ ꯑꯃꯨꯛꯇ ꯌꯦꯡꯖꯜꯂꯨꯀꯣ Tema, Tema, Tema. ꯍꯩꯃꯥ ꯂꯥꯛꯑꯕꯣ Hoi Tema. Siya Tema. ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯂꯩꯔꯛꯄ꯭ꯔꯥ Ay kaure dudi. ꯂꯥꯎ Kaino. ꯄꯥꯕꯨꯡ ꯅꯆꯥ ꯆꯠꯆꯔꯨꯈꯤ ꯏꯆꯥꯗꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯌꯨꯀꯣ ꯇꯥꯃꯣꯆꯥ ꯌꯥꯔꯦ ꯌꯥꯔꯦ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯇꯥꯃꯣꯆꯥ Yare yare, fajale upada. ꯍꯣꯏ ꯇꯥꯃꯣꯆꯥ Ngaukshanaba yadeko.
ꯏꯕꯦꯝꯃꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯄꯨꯊꯣꯛꯄꯤꯔꯣꯗꯅ ꯃꯅꯝꯃ इनमा चलो खीगे यारे यारे फजा फजा न चलो को होय Lao इनमा lao, pung tiang gerani. Peng masa doi bai birai. Kayak gini phone tuh media. Ha. Chalo, susun di chalo. Aisyah, nang mun fi mana? Aisyah dah kalau itali ne. दा अइना करिया काय बताओ करगे Tenang lu buat nanan mari. Shane ya. Nang lagi thamar kudum se bangam ne hai budi. Khalun. Nang gi wai ne fana. Imang tu nung sina batau basu. Ai nu musunung siroi. Khanga ba. Na sok di sala. Na pa si kim nak sala. Aduga. Imung sida nang namang phamoi ni khali bada. Na pun sida so oiroi. Ai ni so hello. Chalo, nang kas dah monsa kanu. 제 라오스 아이고 또 머시 라오 아이고 또 머시 라오 अदो नंदी आदा मुक चंगरोइद्रा चंगने मैराबा हानगुमना मरम मरकता पाउ दुम फाउनसिको फाउनसे चन्नबा तौरसिरा Tatemba. Ai kitang thingla ni. Ado tatemba. Mamla jingi poto. Ai pek tok jaraga thamjarama bani ko. Ado mukta delivery to biramu ba. Tatemba na kitang phana bam ta simbiramu ko. Hoi thame. Tamo. Antakti broadcast to ibasida. Stock to khara yamna loksama pame tamo. Ado tamo
ꯁꯦꯟ ꯈꯤꯇ ꯄꯤꯌꯨꯕ. ꯗꯥ ꯍꯟꯕꯤꯔꯦ. ꯑꯌꯤꯡꯕ ꯁꯦꯝꯖꯔꯛꯀꯦ. ꯉꯥꯏꯈꯣ. ꯅꯊꯣꯛꯂꯛꯇ꯭ꯔꯅ ꯊꯧꯁꯥꯏꯗꯣ ꯀꯩꯗꯧꯕꯤꯔꯣ? ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯩꯃꯤ ꯁꯦꯝꯃꯣ ꯍꯥꯏꯒꯦ? ꯌꯥꯝ ꯍꯩꯄꯥ ꯁꯥꯒꯅꯨ. ꯆꯠꯂꯨ ꯌꯨꯅꯤꯗ ꯁꯠꯇꯣ. ꯀꯩꯅꯣ ꯇꯥꯃꯣ? ꯑꯗꯨꯛ ꯁꯥꯎꯅ. ꯏꯇꯩꯃꯅ ꯀꯔꯤ ꯑꯁꯣꯏꯕ ꯋꯥ ꯍꯥꯏꯕꯒꯤꯅꯣ? ꯏꯇꯩꯃꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯤꯀꯣ ꯇꯥꯃꯣ. ꯅꯣꯡꯃꯇꯁꯨ ꯍꯔꯥꯎꯅ ꯂꯩꯕꯁꯨ ꯐꯪꯖꯗꯦ. ꯇꯥꯃꯣꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯁꯨ ꯎꯗꯦ. ꯌꯥꯔꯦ. ꯅꯪ ꯁꯦꯟ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯂꯧꯔꯣ ꯌꯥꯔꯦ. ꯉꯥꯏꯈꯣ. ꯁꯦ, ꯃꯣꯟꯁꯦ ꯄꯨꯒꯣ. Kayaknya situ media. Jangan ada kamu dah. Jalan apa nih? Jangan. 네, 장. 장호. 장호지.
ꯀꯩꯅꯣ ꯑꯗꯥꯏ ꯂꯦꯞꯄ ꯂꯩꯗꯨꯅ ꯆꯪꯉꯣ Janu, ayu hen mane. ꯑꯩꯒꯤꯁꯨ ꯈꯤꯇ ꯈꯟꯕꯤꯌꯣ ꯑꯩ ꯊꯣꯛꯂꯛꯄ ꯉꯝꯃꯣꯏ Ngasi nang tholoktradi ai noi yumda changakani. Ai di changakani. ꯑꯩ ꯊꯣꯛꯂꯛꯄ ꯉꯝꯃꯣꯏꯌꯦ ꯅꯪꯁꯨ ꯆꯪꯂꯛꯀꯅꯣ ꯑꯩ ꯌꯨꯝ ꯄꯥꯜꯂꯕꯤꯅꯦ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯤꯅꯦ Punamak ai loina khangi. Nang tholoktradi ai changage. ꯇꯥꯃꯣꯆꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯇꯥꯃꯣꯆꯥ ꯀꯩꯅꯣ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯍꯥꯏꯕꯤꯔꯣ ꯑꯩ ꯆꯪꯂꯒꯦ Janu, ai gi tungilo. Ai nang puni mina ba pami Janu. Chasilo. ꯇꯥꯃꯣꯆꯥ ꯑꯩ ꯃꯗꯨ ꯉꯝꯂꯣꯏꯌꯦ ꯑꯩꯕꯨ ꯂꯝꯖꯦꯟ ꯅꯥꯏꯗꯕꯤ ꯑꯣꯏꯅ ꯎꯕꯤꯒꯅꯣ ꯑꯩ ꯃꯗꯨ ꯉꯝꯂꯣꯏꯌꯦ Janu. Chase. Ai nang gi tamo chawne. Ngasi su. Nang mu nuksiba mayeng tadri Janu. Ai nang pudo na sakani. Janu lao. Lao.